ꯑꯍꯥꯟꯕꯃꯛꯇꯗ ꯗ ꯄꯥꯊꯧ ꯑꯣꯐꯤꯁꯤꯌꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯁꯥ ꯑꯣꯏꯒꯦꯔꯥ ꯍꯤꯗꯥꯛ ꯑꯣꯏꯒꯦꯔꯥ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯅꯤꯁꯥ ꯑꯣꯏꯒꯦꯔꯥ ꯍꯤꯗꯥꯛ ꯑꯣꯏꯒꯦꯔꯥ꯫ ꯃꯇꯝꯗꯣ ꯀꯨꯏꯗ꯭ꯔꯤ, ꯉꯁꯤꯗꯒꯤ ꯊꯥ 2-3ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯒꯤ ꯈꯨꯠꯁꯨꯃꯜ ꯌꯦꯟꯊꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯤꯗꯥꯛ ꯊꯛꯄ ꯃꯄꯥ ꯑꯃ ꯌꯧꯔꯦ꯫ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯉꯁꯤꯗꯤ ꯄꯩꯁꯥꯁꯨ ꯈꯔ ꯄꯥꯏꯅꯔꯦ, ꯑꯗꯨꯅ ꯃꯆꯥ ꯑꯝꯇ ꯄꯥꯏꯈꯤꯁꯤꯔꯥ?" ꯄꯥꯔꯤꯁꯨ, "ꯍꯣꯏ ꯏꯇꯥꯎ ꯌꯥꯏ, ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯒꯨꯝꯁꯤꯀꯣ, ꯅꯣꯡꯅꯒ ꯃꯪꯕꯅꯦ, ꯍꯣꯔꯦꯟ ꯍꯟꯕꯗ ꯐꯔꯛ ꯇꯥꯅꯤ." ꯊꯣꯏꯕꯅꯁꯨ, "ꯍꯣꯏ ꯀꯨꯏꯔꯣꯏ ꯚꯥꯏ, ꯁꯠ ꯂꯥꯎꯅ ꯇꯧꯔꯒ ꯁꯠ ꯂꯥꯎꯅ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯆꯪꯂꯁꯤ." ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯤꯗꯥꯛ ꯊꯛꯄ ꯂꯣꯏꯔꯒ ꯍꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯝꯂꯥꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯅꯕ ꯂꯥꯡꯗꯣꯡ ꯑꯍꯨꯝ ꯐꯪꯕ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯕꯗꯤ ꯐꯥꯎꯅꯩ, ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯟꯅꯩ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯁꯨ ꯀꯤꯔꯛꯄ ꯌꯥꯏ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯈꯤ꯫ ꯇꯨꯃꯤꯟ ꯈꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯡꯗꯤ ꯑꯅꯤꯃꯛ ꯊꯨꯅ ꯊꯥꯡꯃꯤꯟꯅꯩ꯫ ꯋꯥꯔꯤꯁꯨ ꯍꯧꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯔ ꯄꯤꯛꯊꯔꯛꯏ꯫ ꯎꯆꯤꯜ ꯅꯥꯆꯤꯜꯅ ꯂꯥꯡꯗꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯄꯥ ꯑꯗꯨ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯈꯣꯔꯣ ꯁꯣꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯏꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯈꯣꯏꯅꯤ ꯋꯥꯗꯤ ꯉꯥꯡꯅꯗꯦ꯫ ꯆꯠꯅ ꯑꯃꯅ, "ꯚꯥꯏ, ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ." ꯑꯃꯗꯨꯁꯨ ꯄꯤꯔꯛꯏ꯫ ꯑꯗꯨꯗ ꯑꯃꯗꯨꯅ, "ꯚꯥꯏ, ꯍꯥꯏꯔꯛꯀꯅꯨ, ꯇꯨꯡꯗꯁꯨ ꯏꯟꯒꯅꯨ, ꯑꯩꯁꯨ ꯇꯥꯏ, ꯆꯦꯟꯅꯒꯨꯝꯁꯤ, ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯇꯨꯃꯤꯟꯅ ꯆꯠꯁꯤ" ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯊꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯀꯟꯅ ꯄꯥꯏꯁꯤꯟꯅꯩ꯫ ꯈꯣꯡꯊꯥꯡ ꯆꯥꯅ ꯁꯨꯝ ꯊꯥꯡꯂꯝꯕꯗꯒꯤ ꯁꯨꯝ ꯃꯥꯡ ꯊꯥꯕ ꯇꯥꯟꯅꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯇꯨꯡꯗ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯁꯨ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅꯔꯦ꯫ ꯉꯁꯤꯗꯤ ꯁꯤꯔꯦꯗꯅ ꯍꯥꯏꯅ ꯈꯟꯅꯔꯤ, ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯇꯨꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯨꯝ ꯊꯨꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅꯤ ꯆꯦꯜꯂꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯅꯔꯒ ꯁꯤꯔꯁꯤ ꯆꯪ ꯍꯥꯏꯅ ꯆꯞ ꯂꯦꯞꯂꯒ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯠ ꯌꯦꯡꯂꯨꯕꯗ ꯑꯉꯛꯄꯅꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯉꯛꯄꯒ ꯑꯀꯤꯕꯒ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯂꯥꯏ ꯊꯥꯖꯔꯛꯇ꯭ꯔꯤꯕ ꯄꯥꯔꯤꯁꯨ ꯃꯆꯤꯟꯗ ꯂꯥꯏ ꯄꯪꯁꯣꯟ ꯁꯣꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯤꯟꯗ ꯂꯥꯏ ꯄꯪꯁꯣꯟꯗ ꯁꯣꯟꯗꯨꯅ ꯑꯗꯨꯒ ꯌꯦꯡꯅꯗꯨꯅ ꯆꯠꯄ ꯍꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯅꯤ ꯂꯦꯞꯄꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯄꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯂꯦꯞꯂꯒꯨꯝꯁꯤ ꯍꯥꯏꯔꯒ ꯈꯨꯖꯦꯡ ꯆꯦꯠꯅ ꯄꯥꯏꯅꯔꯒ ꯂꯥꯛꯂꯦ꯫ ꯍꯥꯏꯅꯔꯨꯗꯅ ꯑꯅꯤꯗꯣ ꯈꯣꯡꯊꯥꯡ ꯃꯥꯡ ꯊꯥꯕ ꯇꯥꯟꯅꯩ꯫ ꯄꯥꯔꯤꯗꯤ ꯃꯀ꯭ꯂꯥꯞ ꯈꯔ ꯁꯥꯡꯕꯅꯤꯅ ꯃꯥꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯗ ꯊꯣꯏꯕꯗꯤ ꯈꯣꯡꯊꯥꯡ 2 ꯊꯥꯡꯉꯤ꯫ ꯊꯣꯏꯕꯅ ꯁꯥꯎꯔꯗꯨꯅ, "ꯚꯥꯏ, ꯆꯦꯟꯅꯒꯨꯝꯁꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯒ꯭ꯔꯪ ꯆꯠꯂꯤꯗꯣ?" ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯆꯦꯟꯕ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯨꯒ ꯃꯥꯟꯅꯍꯜꯂꯤꯅꯤ" ꯍꯥꯏ꯫ ꯑꯅꯤꯗꯣ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯅꯤꯗꯣ ꯆꯦꯜꯂꯛꯑꯦ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯇꯥꯕ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯌꯨꯝ ꯀꯩ ꯈꯔ ꯇꯥꯕ ꯎꯕꯗꯨꯗ ꯃꯈꯣꯏ ꯃꯊꯃꯣꯏꯗꯤ ꯈꯤꯇꯪꯗꯤ ꯆꯥꯎꯊꯣꯛꯆꯩ꯫ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯍꯨꯏ ꯈꯣꯡꯉꯛꯏ꯫ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ, "ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯨꯏꯃꯛꯅꯦꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ." ꯊꯣꯏꯕꯅꯁꯨ, "ꯍꯣꯏꯅꯦ, ꯀꯔꯤ ꯍꯨꯏꯅꯣ, ꯃꯤꯅ ꯑꯁꯨꯛ ꯋꯥꯅ ꯊꯋꯥꯏ ꯋꯥꯅ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯀꯟꯅ ꯈꯣꯡꯉꯛꯏꯁꯤꯕꯨ?" ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯇꯅ ꯃꯀ꯭ꯂꯥꯞ ꯅꯤꯛꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯄꯥꯜꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯍꯧꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯂꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯟꯅ ꯆꯦꯟꯁꯤꯜꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯣ ꯇꯥꯗꯕꯅ ꯀꯔꯤꯅꯣ ꯄꯥꯛ ꯍꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯇꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤ, ꯃꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯗꯨꯅ ꯆꯪꯉꯤ꯫ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯆꯪꯕꯒ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ "ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯅꯤꯁꯥ ꯑꯣꯏꯒꯦꯔꯥ ꯍꯤꯗꯥꯛ ꯑꯣꯏꯒꯦꯔꯥ." ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯡꯁꯨ ꯀꯧꯈꯥꯏꯔꯨꯒꯨꯝ ꯇꯧ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯆꯣꯞꯄ ꯅꯪꯉꯤ꯫
ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯄꯪꯐꯝ ꯆꯥꯗ꯭ꯔꯕꯗꯤ ꯆꯣꯞꯄ ꯅꯪꯕꯒꯤ ꯋꯥꯔꯤꯅꯤ꯫